Palace compound area da mi lainadraba yum amada furniture khara mai thaba horakpadagi security force ka miyam ga chaw na mukna bathokre miyoi ani sokle khongjang loi manga na fagatkre Masak khangdaba miyoi singna ngarang kongbada laiba external affairs amasung education ki union minister of state hoiriba Dr. R.K. Ranjan yum mai tharam lei New Lambulenda yum ama chingna ningai ovamong da mai chakre yum adu mai thaba da chenaramba yai haina chingnaba nupa ama police na wahang pahang chathanaba fagatkre Center amadi state government ka UKLF ka mari lainai haiba wafam ama lakliba asigi matangda madik chaba clarification ama miyamda thamfam thoi haina NPP Manipur na taksilakli Amasung state asida lairiba school pumnamak lakliba June kunmathoi class toba hauragani haina education as ki director da kumar na khutiak piduna thadorpa chirol amada hairakli